ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯈꯤꯕꯤ ꯂꯩꯔꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯗ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯥꯈꯤꯕꯤ ꯂꯩꯔꯛ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯤ꯫ ꯕꯣꯏ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯐꯔꯞ ꯃꯌꯨꯝ ꯌꯧꯅꯅꯕ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯅ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯩ, ꯉꯁꯥꯏꯅ ꯑꯩꯁꯦ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯖꯒꯦꯗꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯇꯧꯕꯤꯔꯤꯕꯁꯤꯅ ꯍꯦꯜꯂꯤ꯫ ꯆꯥꯛꯆꯥꯔꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯒꯤꯔꯤ ꯍꯦꯛ ꯇꯛꯄ꯫ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯌꯥꯈꯤꯕꯤ ꯂꯩꯔꯛ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯄꯗ ꯃꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯈꯤꯕ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯄꯣꯛꯅꯔꯨꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯦꯛꯇꯕ ꯍꯥꯠꯂꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯦꯕ꯫ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯤꯟꯕꯤꯌꯣꯗꯅ ꯍꯥꯏꯕꯕꯨ ꯇꯥ ꯀꯨꯂꯆꯟꯗ꯭ꯔꯗꯨꯅ ꯌꯨ ꯇꯞ-ꯇꯞꯅ ꯉꯥꯎꯁꯜꯂꯛꯄꯗꯒꯤ ꯃꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯑꯩꯕꯨ ꯊꯤꯜꯍꯟꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕꯗꯒꯤ ꯑꯩ ꯏꯇꯣꯝ ꯂꯥꯛꯑꯕꯅꯤꯁꯦ꯫ ꯀꯔꯝꯅ ꯇꯧꯗꯣꯏꯁꯤꯅ? ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗꯅ ꯍꯦꯜꯂꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩ ꯁꯤꯗꯤꯕ꯫ ꯕꯣꯏꯗꯣ ꯉꯥꯡꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯈꯤꯕꯤ ꯂꯩꯔꯛ ꯌꯧꯔꯛꯂꯦ꯫ ꯌꯦꯡꯈꯤꯕꯗ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨꯅꯗꯤ ꯀꯌꯥꯝꯕꯨꯗꯤ ꯉꯥꯜꯂꯨꯔꯒꯅꯤ, ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯈꯔ ꯈꯛꯇꯅꯤ, ꯌꯥꯝꯅ ꯁꯥꯟꯅ ꯉꯥꯟꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯇꯣ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯎ ꯋꯥ ꯃꯌꯥꯝ ꯑꯗꯣ ꯁꯣꯔꯣꯠ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯨꯝ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯏꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅꯁꯨ ꯑꯔꯥꯞꯄꯗꯒꯤ "ꯍꯣ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯜ ꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯧꯕ ꯂꯥꯛꯂꯤ ꯃꯥꯜꯂꯦ ꯈꯔꯗꯨꯅ "ꯑꯧ ꯑꯩ ꯁꯣꯝ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯕꯣꯏꯗꯣ "ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯗꯒꯤ ꯑꯩ ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯍꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯣꯏꯗꯣ ꯄꯔꯞ ꯃꯌꯨꯝ ꯌꯧꯅꯅꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯊꯨꯅ ꯌꯥꯡꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯕꯣꯏꯗꯣ ꯌꯥꯈꯤꯕꯤ ꯂꯩꯔꯛ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯕꯣꯏꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯁꯥꯗꯣ ꯁꯥꯎꯕꯤꯡ ꯂꯥꯎꯕ ꯏꯍꯩ ꯍꯩꯅꯗꯕ ꯀꯔꯤꯅꯣꯃ ꯃꯁꯥꯗ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣꯠ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯗꯨꯃꯛ ꯐꯪꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯣꯏꯗꯣ ꯀꯥꯟꯅꯄꯣꯟꯇꯦ, ꯃꯁꯤꯗꯤ ꯈꯔ ꯊꯨꯅ ꯆꯦꯜꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯕꯣꯏꯗꯣ ꯌꯥꯈꯤꯕꯤ ꯂꯩꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯏꯅ ꯍꯣꯕꯦ ꯆꯦꯜꯂꯛꯄꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯂꯥꯎꯅ ꯁꯝꯂꯒ ꯆꯠꯈꯤꯕꯗꯣ ꯕꯣꯏꯅ ꯎꯍꯧꯔꯤ꯫ ꯃꯍꯥꯛꯅ ꯎꯍꯧꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯇꯩ ꯑꯃꯇ ꯅꯠꯇꯦ, ꯅꯨꯄꯤ ꯑꯃꯅ ꯃꯀꯣꯛ ꯑꯗꯣ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯒ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯁꯥꯡꯅ ꯊꯥꯗꯔꯒ ꯒꯝ ꯂꯥꯟꯈꯤꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯐꯤꯃꯨ ꯉꯥꯛꯇ ꯁꯦꯠꯄꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯗꯨꯗ ꯕꯣꯏꯗꯣ ꯃꯁꯥꯗꯣ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯑꯣꯛꯅꯔꯒ ꯁꯤꯈꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯊꯣꯛꯄ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯕꯣꯏꯗꯣ ꯏꯄꯥ ꯄꯥꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯅ ꯃꯁꯤꯗꯤ ꯀꯥꯟꯅ ꯋꯥ ꯅꯠꯇꯦ ꯈꯜꯂꯗꯨꯅ
mayum lomda thoningba thodok thuasanu uningba pot urasanu chilhaurake khalladuna boydo kana kana leibage aibu amukta kallo haiduna lauraga boydo yamna kanna cheli adumna boyna lauribadu manak nakpada leiba yumsingna taraduna kanano amasu ngasi laiunaba mali haiduna makhoi imungdagi parap thuna yana chethonakli somdana kamdori boydo thuna yana chenglakpada lambigi mapanda hauba sauraba khongnang pambi amagi makhongda kanagumba ama phamlaga leiramlibudu uri madu ubada boydo khangpre khangduna chelamlibado chaplepi mahana asumna chelambadagi khanglep lepa sida khanghodana mahaki matung lomdagi kanagumba amana safu kanna thomjalakugum khangthom thomjalakpadagi boydo leimaida uprangana upsalaga tari mahana adumna upsalaga taba aduda mahaki mobile adu sufa marang khangkhidri adumna imamamba mar aduda koima maduna leiringai boydo mahaki makhutna karaidano amada pairuri mado mi amagi makhongni adumna pairu baduda boydo khangpre khangduna makhut ado sat konselli aduga karano mufam sade leiri basiu karano asumna hanglak paduda khanghoduna boygi mahaki sagal adu paiduna suro launa chingkhri asumna khongrang adugi mathakta suro launa chingkhra matungta khongrang adugi masa amadagi boyaido khangtha thadare asumna boyaido leimaida budrup launa tasanba aduda mahaki makhonggi saru tekli makhutki saru amati atei saru khara tekli China khol aduna boydo yamna kana lauramlaga adumak wakhal mangkhri masigi matung haujikti mayam ama chenthorkiba aduna boydo krai laikhrabaki haiduna kananoma laukhibani haiduna koithi thirakpada khongnang aduki makhongda boydo wakhal manglaga taraga leiramli madu ubada mayam chensinduna boybu yamna kana kauri masidagidi mahaki makhut makhong tiklambadu ubadagi masidi yararoi haiduna boybu hospital da oina pukhi masigi matung boybu masak khangba mi yaramduna boygi imung manungda pau pikhri madugi matung dagidi haujikti boybu hospital da ningthina mahaki tikliba singado samkho tawduna mahapu yamna kanna layeng badagi wakhal fawdi tarakli mathangi ayuk anganba aduta boygi imung manungna mataw karama thokdokado thokibano haiduna hangi madam aduta boyna mungona thokiba thokdoksingado amata sithatana loinamak tamli hairiba wafam masa asum sandokibana leikai ado haujikti setkaina khangnari leikai adugi miyamna hainari masigi yakhibile kasita wongnaba mi singse ayamra loinamak hingandabani adubu boydi hojik fawbu hingli karigino masina suya matamnari basibu asumna hairakpada makhoi kharna mu hainai mafam masida ngahanwai nupi ama thauri yangduna sikhibani nupi adugi thawai merelna mafam masta lakpa naitom chatpa mising satuna hatli haiduna mayam kinari bani haiduna makha tarakli wafam madu tabada amana mukhumi hera ngahanda soi tomta lai kahu thengati kamdori bazano aduna adumna hairakpada leiriba singaduna adu oiragana nongthi nomangdabugumba oiramgani asumna amana ama hai mari asumjiraduna amadi phamadugi matangda asumwa khanarambadagi mafamaduda asumna layokti lopa tawi haiduna asum leibisinadi yararoi ahaiba maibi tanaduna mafam masta leiriba layase phamsana kadaidano amada thaidokhrabadi aikoi su chatpada khuya tusilani mayamsu amam matheng chapa matamda karisu tawraroi aduna amuktangdi karino khara khanabadi fabani hairi haudurakli pa wafam mado haradagi su hauna mayamna pamnaraba wafamni maramaduna thinthadabida amaiba ama tawduna yama thuna wafam mata leiriba layado loisinabagi damakta makhoi wa tanari makhoina hainari ngahanwaigi matamda nupi ama thauri yalaga sikhi hairibadu nupi aduna thauri yalaga sikhiba uado yanthakidabra haiduna hangi matam aduta akhangba miyoisingna yanthaki u adugi maru phawba phukibani adubu hairiba u aduna hawom pham adumakada khongnang pambi ama hawrakhibani
ꯈꯣꯡꯅꯥꯡ ꯑꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯖꯔ ꯖꯔ ꯋꯥꯡꯈꯠꯂꯛꯇꯨꯅ ꯃꯍꯧ ꯃꯀꯥ ꯐꯜꯂꯕ ꯆꯍꯤ 200 ꯁꯨꯔꯕ ꯈꯣꯡꯅꯥꯡꯒꯨꯝꯅ ꯐꯟꯗꯨꯅ ꯍꯧꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯇ꯭ꯔꯕꯗꯤ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯤ, ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯑꯃꯗꯤ ꯃꯤꯁꯨ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅꯗꯤ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯇꯝꯅꯔꯤꯕ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯂꯥꯏ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯥꯏ ꯁꯥꯟꯅꯔꯒ ꯃꯤꯕꯨ ꯍꯥꯠꯍꯟꯕ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯍꯥꯡꯗꯣꯛꯁꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯉꯍꯥꯟꯋꯥꯏ ꯃꯤꯒ ꯁꯤꯈꯤꯕ ꯂꯩꯕ꯭ꯔꯣ? ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯪꯂꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯈꯤ, ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯤꯅꯔꯤꯕꯁꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯅꯈꯣꯏꯒꯤꯁꯤ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯃꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯗꯨꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯐꯍꯟꯕ ꯉꯝꯒꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯐꯔꯦ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯍꯦꯛꯇꯃꯛ ꯂꯥꯛꯄꯤꯔꯣ ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯍꯜꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯣꯏꯗꯣ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯇꯧꯔꯨꯗꯕꯗꯣ ꯍꯧꯖꯤꯛꯀꯗ ꯀꯔꯤꯅꯣ ꯄꯪꯂꯣꯟꯗ ꯂꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯐꯠꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯁꯨꯡꯍꯟꯍꯜꯂꯣꯏ, ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯕꯣꯏꯗꯣ ꯄꯪꯀꯞꯇ ꯀꯞꯂꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯗꯣꯛꯇꯔꯁꯨ ꯉꯛꯂꯤ, ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯣꯏꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯗꯨꯅ ꯗꯣꯛꯇꯔꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯈꯤꯕꯤ ꯂꯩꯔꯤꯛ ꯍꯥꯏꯗꯅ ꯄꯨꯠꯀꯤ ꯂꯩꯔꯤꯛ ꯑꯃ ꯂꯩ, ꯍꯥꯏꯔꯤꯕ ꯂꯩꯔꯤꯛ ꯑꯗꯨꯗ ꯃꯍꯥꯛꯁꯤ ꯉꯔꯥꯡ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯨꯅ ꯇꯝꯕꯗ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯗꯨꯅꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯕꯣꯏꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯌꯥꯗꯣ ꯀꯛ ꯑꯁꯨꯝ ꯆꯤꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯤꯛꯄꯗꯨꯗ ꯕꯣꯏꯕꯨ ꯁꯪꯂꯤꯕ ꯃꯃꯥꯅ ꯀꯔꯤꯅꯣ ꯃꯥꯅ ꯀꯛ ꯆꯤꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯒ ꯃꯌꯥ ꯑꯗꯣ ꯀꯛ ꯆꯤꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯣꯏꯒꯤ ꯃꯃꯥꯅ ꯍꯥꯏ, ꯀꯔꯤ ꯇꯧꯔꯕꯒꯦꯅ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯕꯣꯏꯗꯣ ꯃꯃꯤꯠ ꯁꯠ ꯎꯏꯁꯤꯟꯈꯤꯗꯨꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯒꯤ ꯃꯃꯥꯅ ꯍꯟꯖꯤꯟ ꯀꯧꯏ, ꯑꯗꯨꯕꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯔꯁ ꯂꯥꯛꯇꯨꯅ ꯇꯨꯝꯖꯈ꯭ꯔꯖꯅꯨ, ꯍꯧꯗꯣꯛꯎꯔꯅꯨ ꯍꯥꯏꯔꯛꯄꯗꯒꯤ ꯕꯣꯏꯒꯤ ꯃꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯦꯝꯆꯥꯟ ꯑꯃꯗꯤ ꯂꯥꯏꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯛꯆꯥꯟꯅꯕ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯆꯥꯟꯅ, ꯂꯥꯏꯕ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯃꯁꯤꯒꯤ ꯌꯥꯈꯤꯕꯤ ꯂꯩꯔꯤꯛ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯁꯤꯗꯩꯁꯤꯗꯕꯨ ꯂꯥꯏ ꯑꯣꯛꯅꯈ꯭ꯔꯕ ꯃꯤꯗꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯣꯏ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯂꯥꯏꯗꯨ ꯑꯣꯛꯅꯔꯕꯗꯤ ꯀꯣꯛ ꯁꯤꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯕꯅ, ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨ, ꯃꯔꯥꯏ ꯁꯤꯖꯔꯛꯀꯅꯤ, ꯌꯥꯝꯅ ꯀꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤꯗꯅ ꯍꯥꯏꯕꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅ ꯈꯪꯅꯤ, ꯂꯥꯏ ꯑꯗꯨ ꯊꯣꯛ ꯍꯦꯛ ꯑꯣꯛꯅꯔꯛꯄꯁꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯆꯥꯟꯅ, ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ, ꯀꯔꯥꯏꯗꯒꯤ ꯀꯣꯠꯊꯣꯔꯛꯂꯤꯕ ꯋꯥꯔꯤꯅꯣ,
ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯨꯝ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯣꯏꯁꯟꯕꯒꯤ ꯆꯥꯛ ꯆꯥꯅꯕ ꯑꯁꯤꯗꯤ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯐꯖꯅ ꯅꯨꯡꯉꯥꯏꯈꯤꯍꯩ꯫ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯄꯤꯖ ꯄꯤꯊꯛ ꯐꯔꯤꯕ꯫ ꯑꯩꯗꯤꯅꯦ ꯑꯗꯨꯃꯥꯏꯅꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯤ ꯍꯥꯏꯔꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯔꯤꯕꯅꯤꯍꯩ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯑꯔꯥꯞꯄꯗꯒꯤ ꯍꯣ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯍꯦꯝꯆꯥꯟꯅ ꯀꯅꯥꯅꯣꯍꯦ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯧꯔꯛꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯄꯗꯤ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯅ ꯍꯣ ꯀꯅꯥꯅꯣ ꯑꯩꯈꯣꯏꯕꯨ ꯈꯥꯝꯂꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯗꯔ ꯃꯤꯉꯣꯟꯗꯔ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯈꯪꯍꯧꯗꯦ ꯍꯦꯝꯆꯥꯟꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯞ ꯐꯨꯔꯛꯏ꯫ ꯍꯦꯝꯆꯥꯟꯗꯤ ꯂꯥꯏꯕꯅ ꯇꯧꯔꯛꯂꯤꯕꯣꯏ ꯅꯤꯡꯗꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯥꯏꯕꯅ ꯀꯔꯤꯕꯣ? ꯑꯁꯨꯝꯅ ꯈꯨꯝꯂꯨꯕꯗ ꯍꯦꯝꯆꯥꯟꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯪꯒꯟꯗ ꯄꯣꯞ ꯊꯥꯔꯝꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯅꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯤꯗꯨꯅ ꯀꯔꯤ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯕꯅ ꯑꯁꯦꯡꯕꯒꯤꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯆꯥꯟꯅ ꯃꯥꯅꯤꯃꯤ ꯅꯪꯕꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯕꯅ ꯃꯐꯝꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯩ ꯅꯪꯉꯣꯟꯗ ꯐꯨꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯐꯨꯔꯛꯏꯗꯨꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯍꯦꯜꯂꯦ꯫ ꯑꯩ ꯄ꯭ꯔꯞ ꯆꯠꯁꯤ, ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯆꯨꯝꯂꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯈꯤꯛ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯍꯦꯝꯆꯥꯟ ꯑꯃꯗꯤ ꯂꯥꯏꯕ ꯁꯣꯏꯗ꯭ꯔꯦꯗꯅ ꯌꯥꯈꯤꯕꯤ ꯂꯩꯔꯛ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯃꯛꯅ ꯍꯦꯛ ꯍꯥꯏꯕ ꯑꯣꯏꯔꯦꯀꯣ꯫ ꯊꯨꯅ ꯌꯥꯡꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯤꯃꯟꯈꯤꯕꯗꯨꯅ ꯀꯔꯤꯅꯣ ꯆꯠꯄꯗ ꯃꯉꯝ ꯏꯁꯥꯝ ꯁꯥꯡꯂꯝꯗꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯄꯪꯁꯤꯗ ꯁꯤꯗꯔꯛꯄꯒꯨꯝ ꯃꯈꯣꯡ ꯑꯗꯨꯁꯨ ꯊꯛ ꯄꯪꯅꯤꯛꯇ ꯅꯤꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯍꯦꯝꯆꯥꯟ ꯑꯃꯗꯤ ꯂꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗꯒꯤ ꯃꯇꯥꯏ ꯑꯃꯗ ꯕꯣꯏꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯝꯆꯥꯟꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛꯇꯤ ꯂꯥꯏꯕꯗ ꯍꯥꯏꯔꯤ, ꯂꯥꯏꯕ ꯅꯍꯥꯛ ꯍꯧꯖꯤꯛꯀꯤꯗꯨ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯅ ꯍꯣꯏ ꯑꯩ ꯀꯕꯛꯇꯤ ꯎꯍꯧꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯍꯦꯝꯆꯥꯟꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯄꯥꯛ ꯊꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯆꯥꯟꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯅ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯍꯦꯝꯆꯥꯟ ꯀꯟꯅ ꯂꯥꯎꯔꯒ ꯆꯨꯝꯂꯦ ꯌꯥꯈꯤꯕꯤ ꯊꯣꯛꯑꯦ ꯍꯥꯏꯔꯝꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯦꯝꯆꯥꯟꯅ ꯆꯦꯟꯈꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯤ꯫ ꯍꯦꯝꯆꯥꯟꯅ ꯈꯔ ꯍꯥꯜꯂꯦ, ꯂꯥꯏꯕꯅ ꯈꯔ ꯀꯣꯜꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯉꯥꯏꯈꯣ ꯂꯥꯏꯕ ꯍꯥꯏꯗꯨꯅ ꯍꯦꯝꯆꯥꯟꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯄꯗ ꯂꯥꯏꯕꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯟꯅꯔꯨꯔꯤꯕꯁꯤꯅ ꯀꯅꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯇꯨꯡ ꯂꯩꯊꯣꯔꯛꯄꯗ ꯍꯦꯝꯆꯥꯟꯗꯣ ꯑꯊꯥꯞꯄꯗ ꯂꯦꯞꯂꯒ ꯁꯤꯜꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯕꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯧꯖꯤꯛ ꯆꯦꯟꯈ꯭ꯔꯤꯕꯗꯨꯅ ꯀꯅꯥꯅꯣꯅꯦ? ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯔꯞ ꯂꯥꯏꯕꯗꯣ ꯍꯦꯝꯆꯥꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯆꯦꯟꯈ꯭ꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥ ꯍꯪꯂꯤꯕꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯅ ꯀꯔꯤꯅꯣ ꯅꯪꯕꯣ ꯋꯥꯒ ꯑꯃꯠꯇ ꯈꯨꯝꯗ꯭ꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯀꯤꯗꯒꯤ ꯂꯩꯔꯝꯕ ꯑꯃ ꯆꯦꯟꯈ꯭ꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦꯃꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯕꯅ ꯍꯦꯝꯆꯥꯟꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯒ ꯍꯪꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯆꯥꯟꯗꯣ ꯃꯌꯥꯗꯣ ꯂꯨꯈꯝ ꯐꯥꯎꯕ ꯁꯥꯡꯅ ꯃꯈꯦꯠ ꯑꯗꯣ ꯀꯥꯊꯣꯛꯂꯒ ꯍꯧꯔ ꯅꯣꯛꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯤꯒꯠꯂꯒ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯅꯣꯛꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯕꯗꯤ ꯑꯣꯏꯃꯥ ꯑꯩꯗꯤ ꯉꯁꯤ ꯁꯤꯔꯦꯗꯅ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯀꯅꯥ ꯂꯩꯕꯒꯦ? ꯌꯥꯈꯤꯕꯤ ꯊꯣꯛꯑꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯕꯗꯣ ꯂꯝꯕꯤꯔꯣꯝꯗꯗꯤ ꯆꯦꯟꯗ꯭ꯔꯗꯨꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯩꯔꯤꯕ ꯃꯤꯒꯤ ꯍꯤꯡꯈꯣꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯈꯨꯔꯧ ꯊꯥꯡꯖꯟꯕꯗꯒꯤ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯎꯞꯊꯗꯨꯅ ꯇꯨꯔꯤ꯫ ꯑꯗꯨꯝꯅ ꯎꯞꯊꯔꯒ ꯇꯨꯕ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯏꯕꯗꯒꯤ ꯁꯝꯕꯜ ꯑꯇꯦꯛꯄ ꯑꯃꯗ
ꯌꯨꯡꯁꯟꯗꯨꯅ ꯃꯕꯨꯛꯇꯒꯤꯅ ꯃꯅꯪꯒꯟ ꯐꯥꯎꯅ ꯂꯦꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯃꯛꯀꯗ ꯏ ꯑꯣꯗꯨꯅ ꯁꯤꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯝꯆꯥꯟ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯌꯥꯈꯤꯕꯤꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯈꯔ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗꯒꯤ ꯍꯦꯝꯆꯥꯟ ꯑꯊꯦꯡꯕꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯀꯥꯡꯕꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯡꯗꯨꯅ ꯑꯁ꯭ꯋꯥꯏꯗ ꯌꯥꯈꯤꯕꯤꯗꯨ ꯊꯣꯛꯍꯧꯔꯦ ꯅꯈꯣꯏꯗꯤ ꯀꯔꯤꯝꯇ ꯀꯤꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯨꯔꯤ ꯃꯨꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯍꯦꯝꯆꯥꯟꯅ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯕꯨ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗ꯭ꯔꯕꯁꯤꯕꯨ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯈꯔ ꯍꯣꯕ ꯖꯒꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯕꯗꯨꯗ ꯌꯥꯎꯔꯤ ꯑꯗꯨꯝꯅ ꯌꯥꯎꯔꯒ ꯃꯌꯥꯝꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯉꯛꯄꯗꯗꯤ ꯃꯌꯥꯝ ꯀꯣꯏꯁꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏꯗꯨꯃꯛꯇꯗ ꯃꯤ ꯑꯃꯒꯤ ꯃꯀꯣꯛ ꯑꯃ ꯈꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯍꯦꯝꯆꯥꯟ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯀꯅꯥꯒꯤ ꯃꯀꯣꯛꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯁꯥꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯝꯅ ꯑꯣꯏꯔꯝꯕꯗꯨꯗ ꯍꯦꯝꯆꯥꯟꯗꯤ ꯃꯁꯤꯗꯤ ꯃꯤ ꯅꯠꯇꯦꯗꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯩꯔꯤꯕ ꯃꯤꯒꯤ ꯍꯤꯡꯈꯣꯜ ꯑꯗꯣꯝꯗ ꯆꯦꯟꯊꯔꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯤꯒꯤ ꯍꯤꯡꯈꯣꯜꯗ ꯂꯩꯖꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯃꯍꯥꯛ ꯎꯍꯧꯗꯕꯗꯒꯤ ꯖꯕꯨꯡ ꯂꯥꯎꯅ ꯇꯥꯁꯜꯂꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯇꯥꯁꯟꯈꯤꯕꯒ ꯍꯦꯝꯆꯥꯟ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯌꯨꯒ ꯈꯔ ꯉꯥꯎꯕꯒ ꯃꯍꯥꯛ ꯀꯥꯈꯠꯄꯗꯣ ꯉꯝꯗ꯭ꯔꯤ ꯑꯗꯨꯝꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯂꯦꯞꯂꯒ ꯍꯦꯝꯆꯥꯟꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯆꯥꯟꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯍꯦꯝꯆꯥꯟꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯀꯥꯎꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯍꯦꯝꯆꯥꯟ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯐꯨꯛ ꯂꯥꯎꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ ꯃꯃꯥꯏ ꯄꯨꯝꯅꯃꯛ ꯃꯁꯝꯅ ꯈꯟꯊꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯍꯦꯝꯆꯥꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯥꯎꯒꯠꯂꯛꯄꯗꯨꯗ ꯍꯦꯝꯆꯥꯟ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯀꯥꯔꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯍꯦꯝꯆꯥꯟꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯦꯟꯕꯗꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯍꯧꯔꯕ ꯐꯨꯛ ꯂꯥꯎꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯝꯆꯥꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯝꯆꯥꯟꯒꯤ ꯂꯨꯁꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯅꯝꯁꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯆꯥꯟ ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯗ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯀꯥꯎꯔꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯅꯝꯂꯛꯂꯤꯕ ꯑꯗꯨꯁꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯀꯅꯥꯒꯨꯝꯕ ꯃꯈꯨꯠ ꯑꯃꯠꯇꯒꯤ ꯃꯈꯨꯠ ꯊꯦꯡꯅꯈꯤꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯦꯝꯆꯥꯟꯗꯣ ꯏꯁꯤꯡ ꯑꯗꯨꯗ ꯄꯨꯗ꯭ꯔꯨꯛ ꯄꯨꯗ꯭ꯔꯨꯛ ꯏꯔꯥꯛꯅꯗꯨꯅ ꯑꯗꯨꯃꯛ ꯁꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯛꯂꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ ꯂꯥꯏꯕ ꯑꯃꯗꯤ ꯍꯦꯝꯆꯥꯟ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡ ꯊꯤꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯂꯥꯏꯕꯗꯣ ꯃꯤꯒꯤ ꯍꯤꯡꯈꯣꯜ ꯑꯃꯒꯤ ꯁꯝꯕꯜꯗ ꯌꯨꯡꯁꯤꯟꯗꯨꯅ ꯃꯕꯨꯛꯇꯒꯤꯅ ꯃꯅꯪꯒꯟ ꯐꯥꯎꯅ ꯂꯦꯡꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯅꯔꯤ ꯌꯨꯅꯝꯁꯨ ꯅꯝꯕꯅꯤꯅ ꯃꯌꯥꯝꯅ ꯌꯨ ꯊꯛꯆꯜꯂꯒ ꯉꯥꯎꯔꯤ ꯐꯩꯔꯤ ꯄꯪꯆꯠꯇ ꯆꯠꯄꯗ ꯁꯣꯏꯕꯗꯒꯤ ꯎꯌꯨꯡ ꯑꯁꯤꯗ ꯇꯨꯁꯟꯗꯨꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯝꯆꯥꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯐꯪꯂꯤ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯌꯨ ꯉꯥꯎꯕꯗꯒꯤ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯌꯥꯈꯤꯕꯤ ꯂꯩꯔꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯈꯤꯕꯤ ꯂꯥꯏꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯑꯃꯒ ꯉꯥꯡꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯄꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯆꯥꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯥꯏꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯗ ꯇꯝꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯤ ꯌꯥꯈꯤꯕꯤ ꯂꯩꯔꯛ ꯑꯁꯤꯗ ꯂꯥꯏꯕꯨ ꯑꯣꯛꯅꯈ꯭ꯔꯕ ꯃꯤ ꯑꯗꯨꯗꯤ ꯁꯨꯍꯤꯡ ꯍꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯁꯤꯃꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯔꯔꯣꯏ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯕꯅꯤꯅ ꯑꯗꯨꯅ
ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯥꯏ ꯑꯗꯣ ꯈꯣꯏꯔꯝꯂꯒꯅꯤ ꯑꯗꯨꯒ ꯑꯩ ꯌꯨꯝꯗꯁꯨ ꯍꯜꯂꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤ ꯑꯃ ꯍꯥꯠꯂꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯌꯥꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯈꯤꯕꯤ ꯂꯩꯔꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯑꯃꯥꯏꯕ ꯑꯗꯣ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯒ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯂꯤꯕꯅꯣ ꯅꯍꯥꯟꯋꯥꯏ ꯃꯃꯥꯡ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯅꯠꯇꯦ ꯅꯍꯥꯟꯋꯥꯏ ꯃꯇꯝꯗꯒꯤ ꯇꯧꯔꯛꯄ ꯅꯠꯇꯦ ꯍꯟꯗꯛ ꯈꯛꯇꯅꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯦ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯕ ꯂꯩꯈꯤꯗꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯃꯍꯥꯛꯁꯦ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯇꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ नुपा अदुगी खोंगुल लिखी अदुबु अदुमक फंगखिद्रे अदुबु नुपा अदुना चटख्रिबदुदि यामलबा सेनफमसिंग पुदुना चटख्रबनि हाइबदि युम अदुगी लौ हिंखोल फावबा योनथोकलमलगा लेकाय असिगी लैरिबा मिपुम खुदिमक्तगी यामलबा सेनसिंग लौसनलमलगा महाक्ति लोना चेनख्रबनि मसिदगिदि लेकाय मियाम हौरक्तुना युम अदुदा लाक्तुना युम अदुगी लौ हिंखोल अदो मखोय मखोय की मिंगदा मिंग पांचलमे अदुना नखोय युम मस्त लैबा याररोय हाइबे याव मखोय की तोलखिबा पैसा अदो सिंगु हाइबे याव मयाम अमा थोमजललकपदगी नुपी अदो वाखल लैना असुम असुम नारकपदगी मचा सिंगी करी अमत खंदना महाक अहिंग अमदा थौरी यादुना सीखिबनी मदुगी मतुंगदगिदी मफम मसे तमनबा अदुमक हौरखरबनी नुपी अदुना अमम मथेंगदा अचत अवोंगता कोइकौ कौबा अमति मंगोंदा करी तौरुबनो खंगदी मी मथंग मथंग मफम मसिदा लाइवोंग अदुना हाटपा हौरखी हाटलिबसिंग असे मागी पैसा तोनबा मी ngaktani अदुबु लोइनमक्ति नति मखोय खरा खक्तनी हदक लैखिद्रिबा ngasi लैखिद्रिबा असिसु मंगोंदा पैसा तोनबा मी ngaktani अदुमना हाइरकपदुदा आमाइबा अदुना ओ फरे फरे अदु ओइरबदी आइना थोकपा मफम मस्त लैरिबा थवाई मेल असि महाकी मानफमदा हलनख्रगे अदुगा नखोइना कमदौना याखिबि लेरिक थोलिबनो हाइदुना हांगी मतमदा हलसिंग अदुना मफम मसिबु हेक जौरबदी नुपी अमना नोकपकी खोंजल हेक्तमक ताई खोजल अदुबु तारुबु मी अदुदी अदुमक हिंग्रे नत्रगना यानम थिने सोकपा ngauna फैना नाबा ngaktani मरम अदुना वदनक असि बोइखोइना याखिबि लेरिक हाइना कौबनी हाइरी वफम पुनमक तारबदा अमाइबा अदुना फरे फरे अदु वरबदी करिसु लैबा थबक नति नकोइना ngahana अमाइबा अमा कौरगा येंथोक पुलंबा थोकलबदी ngana अदुमक फरगदबनी हाइदुना अमाइबा अदुना इलाइ इलाइना खुमली मसिगी मतुंग मतम अदु हौखिदुना अहिंगी मतम ओइरकली अहिंगी मतम ओइरकलबदा अमाइबा अदुना परप परप लाक्तुना याखिबि लेरकी अचौबा खोंनांग पांबी अदुगी मनाक्ता लाक्तुना थवाई मिरेल अदुबु कौथोक्तुना वारी साननबा होनरकली मतम अदुदा थवाई मिरेल अदो थोरकली अदुगा अमाइबा अदुदा करिगिदमक्ता अइबु कौरिबनो हाइदुना हंगली मतम अदुदा अमाइबा अदुना करिगिदमक्ता नहांगना अतमबन मियोइ सिंग हालिबनो हाइदुना हंगी मतम अदुदा थवाई मिरेल नुपी अदुना अइना हालिबा सिंग अदो मखोय मखोयना तौखिबा थबक सिंग अदुगी महैनी हाइदुना खुमी मतम अदुदा अमाइबा अदुना करी थबक नो मयेक सिंग हायु हाइबदगी नुपी अदुना हाइरकली पैसा तोलिबा मिपुंग खुदिमक अइंगोंदा पैसा थोबा लोइनमक लाखी अदुबु थीना चैरंबा अमदी पेना पेना nganglamba कयानी अदुबु अइना हाट्रिबा मियुसिंग अदुदी मखोयगे पैसा सिंग अदुबु कोकनरसी मखोयगी सेवा तौ हाइदुना अइंगोंदा कयारक हन्ना हाइखिबनी अदुबु अइदी मदो याबा कौबा लैखिदे
ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯙꯝꯀꯥ ꯇꯧꯔꯛꯄ ꯀꯌꯥ ꯑꯗꯨꯅ ꯀꯤꯕꯗꯒꯤ ꯑꯩ ꯑꯁꯦ ꯇꯁꯦꯡꯅꯃꯛ ꯀꯩꯅꯣꯝꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯄꯪꯀꯤꯗ ꯀꯤꯔꯛꯄꯗꯒꯤ ꯏꯁꯥ ꯏꯇꯣꯝꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯁꯤꯕꯅꯤꯅ ꯃꯈꯣꯏꯕꯨ ꯑꯩꯅ ꯍꯥꯠꯄꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯅꯪꯅ ꯃꯤꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯨꯗ꯭ꯔꯒꯗꯤ ꯃꯤꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯛꯂꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯇꯣꯟꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯍꯥꯏꯅꯔꯛꯄꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯨꯔꯁꯤ ꯈꯟꯗꯨꯅ ꯂꯥꯛꯄ ꯉꯥꯛꯇꯅꯤ꯫ ꯈꯨꯗꯣꯡ ꯌꯥꯝꯅ ꯆꯥꯕ ꯄꯥꯝꯂꯕꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯗꯣ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯥꯠꯇꯕ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯩꯁꯥꯗꯤ ꯇꯣꯜꯂꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯑꯩꯒꯤꯁꯨ ꯏꯔꯥꯟ ꯈꯔ ꯂꯩꯅꯕꯗꯒꯤ ꯃꯈꯣꯏꯕꯨ ꯈꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯣꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤꯗꯤ ꯅꯍꯥꯛꯁꯨ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯋꯥꯏ ꯑꯗꯨ ꯍꯜꯍꯟꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯍꯤꯡ ꯂꯦꯛꯀꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯆꯔꯦꯛꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯪꯊꯣꯡ ꯍꯥꯡꯗꯨꯅ ꯉꯔꯥꯡ ꯄꯣꯠꯂꯣꯏꯈꯤꯕ ꯍꯦꯝꯆꯥꯟ ꯑꯃꯗꯤ ꯂꯥꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯜꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯌꯥꯈꯤꯕꯤ ꯂꯩꯔꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯟꯕꯤꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯣ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯅꯔꯝꯕ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯕ ꯑꯃꯗꯤ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯝꯕꯗꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯕꯣꯌꯥꯏꯁꯨ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯈꯤꯕꯤ ꯂꯩꯔꯛꯄꯨ ꯍꯦꯛ ꯐꯥꯎꯔꯕꯗꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫